Union Finance Minister na Handak Puthorakhiba Union Budget adu Senjao Paiba Singi Nungainaba Semba budget ni haina CPI Manipur gi State Secretary L Sotinkumar na phongdorakli Imphal gi irabad wawanda pangthokpa pawgi mifam amada mahakna wafam asi phongdokladuna makata na hai Handak table tawkhiba budget asi working class singi khalaga athuba matamda semdok semjin tawnaba Hojik Chathariba Parliament asida pressure tawgani tha asigi taramari dagi kun fawba India senba thungna budget asigi mayokta akanba khongjang kaya changsin gani maruina India gi masak nairaba billionaire businessmen singdagi wealth tax 4% asi khongkatuna leita laira singi damak yaifana ba amadi chawkat thorangda hena miding changadabani miyamgi pukchak thakliba lomi singna puthokliba mahi marong sing asigi MSP su Senjao Paiba singna mamal leptuna tongning ba tawri masagi humang mamal fawba lomi sinmi singna lepjabak ngamdaba Senjao Paiba singi yakada thabak suduna lomi singna mikha ponbagi punsi mahing amada hinglei maram asina manaba khunai ama puraknaba lomi sinmi singda legal amadi social equality ama pinabagi damak CPI amadi left party singna chapchana honagani ngasi public sector kya ama lepat laitana privatization torakliba amadi PP model da onthorakliba kya ase khudakta lepkadabani national monetization pipeline gi makhada ngasi lebak asigi tongan ba airport amadi public sector kya privatize torakliba ase afaba khudam nate Public distribution system asisu irregular oiba maramna beneficiary fangfam thokpa BPL gi makhada leiba lairaba miyamna fangfam thokpa hak kaya ama fanghanba ngamdana leire Handak Puthorakhiba budget asidasu public distribution system da midyeng changba watpagi mami chawna tai MGNREGA gi makhada chathariba 100 days working program asisu numit chama fana thabak suba fanghanbiyo Piriba kusumal asisu matamga chunaba mongda hengat hanba matam oire potchei gi mamalna atia pakna wanglaba matam asida MGNREGA gi piriba wage allowance asi upgrade tawbagi tangai fadaba lei ekoi gi lamdam asida MGNREGA gi suriba thabak ase numit kontrani khaktamak suraga tokle ngasi fawbada numit chamani fana suba amata yaude masina maram oiraga chahi gi program loikhiduna fund lepless tawkiba yana leire MGNREGA program khakta natana atai department singda kaitharakliba program budget allocation sing ase matam loidringa da utilize tawna bo khona biu center na kaitharakliba senfam sing ase lairba miyamgi ni haina mahang makata na phongdokhi hayeng ding hawraga numit akoi tai kun bawa sangjen gadari bisung ba ekoi mass campaign se masdei da koi miyam na thamgani miyam na pawdamgani hojik leipaki lura basumata ja swaida ngasi sason toriba BJP lenga sina ekoi chief minister anu bom khan bum moi masen adu ba khadar gale lura ba leipaki tan ja swaida adu hojik ekoi state da wele pm se masdei da ngasi Shakti Paida Bodam the Makan Kayagi Aran Tamakayana Namia Shakti Bullock the Paida Batunda was you a film saying a Simiam and Kudong Tingai Oiba, the Pakai Yaba, Sipun Makit Daita said Masi Sason Toiba, BJP Lengas and Tuan Money.